Manipur State Kala Academy Award 2013 yenthokre lamdam asigi top art and culture asigi damak chauthokse haina Manipur gi Governor V Shanmuganathan na phungdukre Economic freedom phangi hairabadi miyam gi ban blockade hana thengnaba tai haina Minister Govindas Konthojam na haikre amadi The Manipur Conservation of Paddyland and Wetland Act 2014 passed tawkhrabasu miyoi kayana lofam singda tawningba tawada mari leinaba singna yengsinre Kurumjare ISTV pawmiyeng tabirba singmutaram nokjare haujiba pungiba paw Manipur State Kala Academy Award 2013 ngasi yenthokre Palace Compound laiba Maharaj Chandrakriti Auditorium da pangthokhiba thoram aduda State Kala Academy gi Chairman su oiriba Governor V Shanmuganathan Vice Chairman oiriba Chief Minister Okram Ibobisu sarugyaki Ingso singani tarahumdoi gi Academy Fellow da Laishram Samarendra amasung Takhil Changbam Ngauba Sharma Academy Award ki Creative Dance da RK Thambal Sana Dance Choreography da Ranjit Adhikari Mayum Dance Sutradhari da Laitonjam Ningol Konsam Ongbi Sanahanbi Music da Yumnam Jatra Hawam Ningol Loitongwam Ongbi Sumati Amasung Laishram Ongbi Lavango Leima Theater da Haisnam Ongbi Indu Devi Sumang Lila da Saurakum Hemanta Gaur Lila da Frisabam Chandra Thang ta da Moyang Themmani Wari Liba da Amom Lala Arangpham da Ai Ibobi Tribal Culture da Golmei Sanajau Kawi Yang Golmei Critical Work Literature da Longjam Joy Chandra Dr. Naurem Vidyasagar Translation da Aribam Kumar Sharma Fine Art da S. Bhuvaneshwar Amadi P. Premchandrani Academy Young Talent Award Dance da Dr. Yumlembam Gopi Music da Mayanglambam Sobhamani Sumang Lila da Yumnam Nilachandra Thang ta da Guru Mayum Usarani Wari Liba da Palungbam Rani Bala Tribal Culture da T.S. Halimsan Maram da Piduna Ikai Kumnaki Governor V Shanmuganathan na Manipur gi thak wanglaba culture asigidamak aikhoina sauthok saba phawi naha oriba artist singdagi hauraga chahi marfudra gi mathakta artist singda piriba award asina damdam asigi culture wangna lei haiba takpani jagoi saina India gi apunbagi saktam sagali bani haike Manipur is well known for its rich cultural and literary heritage. In Manipur, like in other parts of the country, royal patronage was the mainstay for sustenance and promotion of various forms of art. Since its inception, Manipur State Kala Academy has been making sustained effort for promotion, preservation and propagation of Manipur's rich cultural tradition. This art, it is there in Manipur in a grand manner. Everywhere I am able to see, right from Sangai festival, so many artists, everywhere, pena and so many instruments are also used. It's all wonderful. So the same type of art is existing, flourishing in different parts of our motherland, Bharat. Manipur, how you feel through art and music, there is oneness. You feel the greatness of Manipur. You feel the greatness of Manipuri language. In the same way, through various arts and music, the whole India is vibrating with cultural renaissance. Let us protect it, preserve it, save it, and develop it. Chief Minister Okram Ibobina matam khara chontharabasu Academy Award yenthokpa asimak culture gi thabak tawriba singbu ikai khumna utpani Layo Kraba Ahalaman Singna, Thak Wanglaba culture Asibu, Tambirambagi Damak, Aikoina, South Pum Tui, Aikogi Thak Wanglaba, Lan Asi, Malingim Fum Sinbatuna, Masak Kanganana Bakona Minasi, Government Kimaki Dagisu Angamatak the Honagani, Culture Buhena Wang Tamnanaba Cultural University Hangdokre. Laisangum Laba, Mapam Asi, Mapung Panana Bakonabada, Kang Haidaba Singna, Mating Pangbu Haike. Akoigi Arts and Culture Department ga, Sam Naraga. University ama linkhanaba tawribase thengnabasu thengna masi mapung phaba university ama oinanaba sarkar gi lamdagi su akoi
खाक लेटना हेक अंगम बंगैदी अखोई होटनजगनी अदुना अखोइना मसी अखोइगी लाइसंग दौना अखोइ मयाम चंगना होटनरगा अखोइगी अहलमन लाइग्रुसिंग अदु मयामना थंबिरमिबा अखोइगी मसिंग लांगमद्रबा अखोइगी पुकैसिदा थंबिरमिबसे मसी मुत्खिदनबा खरा हेन पाक्थोक चाक्थोक्तना हुजिक पृथ्वीना सखंगना बिरिबिसे मसीदगी हेन पाक्थोक चाक्थोक्ननबा अखोइ मयाम होटनमिनरसी मणिपुर दा इकोनॉमिक फ्रीडम फंगे हायरबदी बन ब्लॉकेट हाना मियामना थेंगबा ताई हाइना इंडस्ट्री मिनिस्टर गोविंदास कोंथोंजमना ngasi lamyan masangnen da pangthokpa state level कृषि मेला हौदोपगी थोरमदा हाइख्रे स्टेट एग्रीकल्चरल मैनेजमेंट एंड एक्सटेंशन ट्रेनिंग इंस्टीट्यूट ना एग्रीकल्चर डिपार्टमेंट का खुसनदुना पांगथोकपा नुमित हुमनी चुपना चथगदबा कृषि मेला हौदोपगी थोरम अदुदा मागना मखाताना हाइखिबदा लमदम असिदा मरम अमा नत्रगा अमदगी हेक्ता बन अमदी इकोनॉमिक ब्लॉकेट चथब असिना अतोप लेबाक्तगी मतेंग लौदुना प्रोजेक्ट कया पाइखनबा होनबदा अचौबा अपनबा अमा ओइरे मसिना लौमिसिंगदसु चाउना अकाइबा पिरे बन ब्लॉकेट असि मतुंगदा मरिलैनबा सिंगना तौविदनबा अपील तौखे मागना मखातारदुना सही असिगी जुलाई था फावदा खोहीगी प्रोसेसिंग यूनिट अमा हांगदोकलगनी हाइखे The most dangerous strain in Manipur is economic blockade owned by different organizations. We have to stand together to fight this. Masi akoina thengnadaba yade. If at all akoina economic freedom poroksa haiba taragadi ban blockade se asi khwaidagi hana koi punamak khusabnare haraga thingba darkar tai asini. ngasi hawdopagi tharamadda agriculture minister Abdul Nasir deputy speaker Preso Simre yauna marilainaba official kayasu sarugyake agriculture ki deputy director KS Rajendrona longmi singi pothok hengat hananaba department asina lokhat payaba thabak sing lokhali haike deputy speaker Preso Simre na damdam asigi sathok marang kaina puthoknaba khonabada longmi singi thodang bu singthake minister Abdul Nasir na damdam asida agriculture policy semduna हानादगी लेजरक्लबा फौ मखल सिंह पुथोकनबा अमसुंग योखतनबा होनरी हाइके स्टॉल कुंथ्राना सरुक यादुना चथरिबा कृषि मेला असिदा उतलिबा पोलम सिंह मिनिस्टर गोविंदास मिनिस्टर अब्दुल नासिर अमदी एमके प्रेसो सिमरे याउना मरिलैनबा म्यूसिंगना चतुन यंगसिंखे इंसोल्यूशन तरा मरिगी सेप्टेम्बर की तांग तरा निपालदा गैजेट नोटिफिकेशन थोक्टुना Manipur Lengakna the Manipur Conservation of Paddyland and Wetland Act 2014 passed tawkhrabasu hauzik Manipur gi law uba yaba mafam kayada myoy kayana mana apam thabak sing paikanarakpada Manipur sarkar gi mari leinaba singna yengsinre egasi pass tawkhrabasu tawfam thokpa thabak ti amata paikhalaktre hauzik tongan ba Manipur gi lawfam kayada school leinanaba yum chekon gari gi showroom na chingba kaya leptana sagadarakle Chindana Manipur gi lofam mangan ba yaroi haina miyam amadi media da tatana lauriba miyoi singna fawba lofam singda masa gi aningba apamba thabak sing pakatnarakle matama da Manipur gi lofam khaktagi puthokpa phawna marang kaina saba konaramba adu ngasidi law unana ba mafam nongma gi mangsilakpa ka loinana mising hengalakpana mapalamdagi pusilakpa cheng yaudravadi konaraktre lofam kalawdravadi Manipur gi maru oiba tampakta leiba kanglup amadi furup ki laibak tambangamde khanduna lofam kananaba kanglon ama semnanaba lengak pasingda taksinba amade lofam da yum kai sajinbada athingba pinanaba wafam kaya lakpadagi the Manipur Conservation of Paddyland and Wetland Act 2014 passed tawkhrabasu masibu chana hangadoriba kangbuna thabak oina paikhalaktabadagi law uba yaba mafam sing nongmagi mangsilakle the Manipur Conservation of Paddyland and Wetland Act 2014 Sanaba haukiba chahi ama makhai fazilaklaba fawada ningthina implement tawba ngamdraba tampaki DC marimak khudakta sindokhibana fare haina mitai International Civic Action Network mikan gi serol amana hari egasi ningthina sana handuna law singu tawduna chathok ningthina puthokliba lobuk singbu kalhongna ba khona bagi mahutta lepalaitana lawpu singna maning tamna school amadi yum sajinba chekon amadi industry kaya lepalaitana tawrakliba asida tumina yengduna leithokle asigumba thawong kaya asina pikraba tampaki sarukhara asida leiriba lofam sing nongmagi mangsilakle thawong sing asi lepalaitana chatharabadi atenba matamgi manungda state asigi mipong khudingmak matam pumbagi oiba chinjak ki mipal tangba haibadu oihoragari
आइन लेना लेना चना हनबा ngamdraba amadi आइन semliba kangbuna masana semjaba आइन ikai khumnadaba haibasi lenga ki khwaidagi chawba asonba amani egasi khudakta chana hananaba thabak lakwat hodrabadi tampaki DC sing amadi officer singi mathakta miyamga kusannaraga khongjang changsilagani hairi Longmi singna khusemgi har pak sanna sajinari haina Horticulture ge Minister su oiriba Deputy Minister Gaikhangamna Chingmairong leiba Hotel Grand pangthukiba nongmagi oiba Paramparagat Krishi Vikas Yojana gi National Workshop hongdokpagi thoramda haikre Department of Horticulture and Soil Conservation na sinduna pangthukiba thoramada Ministry of Agriculture and Farmer Welfare ge Joint Secretary Rani Kumudini Central Agricultural University gi College of Agriculture gi then Professor J.M. Laishram ICAR Manipur ki Joint Secretary Dr. N. Prakashna Chingba Myekyana Sarugya ke. Gaikhangamna makata na fungro ki bada scientist singna makal makha kaya gi thizin bada lau bada sijinari ba har amadi hidak langthak kaya asi sahi kaya gi matungda sijinari ba har amadi hidak sing asi matam ga sunadri haiduna athing ba thamnaraklabani. Amang atong thidana longmi singna har amadi makal kaya gi hidak sing sana ba pochai thabada sijinabagi mahutta organic farming da mai onsilasi haike. Asmasi nata pergi organik nata tahu masih organik ni kaisen dulu kau itu jual masih tahu dalam kau nasi usen nasi farmasi usen sengsi jual lebih mioi usen sengsi Manipur ki praja sing se masam federation mu hai betara badi usen jangi Indo-Myanmar gi border pillar amasung border fencing gi sayet nabagi issue asida India government na warishin ama puraklaba matung fencing khagadabani haina Lok Sabha gi ngasi sathaki ba mifam gi zero award BJP Manipur gi in charge su oiriba MP Prahlad Singh Patel na pukhatkre India ma di Bangladesh ki ngamkhai gi issue awang mathakta loisin khibagum Indo-Myanmar gi boundary gi issue asi su satellite mapping na chingba technology sijinaduna lepthokadabani boundary issue asigi matangda Manipur da miyam gi ihau leire masi tarai na lofam thokte Masina sexual haudrabadi India gi square kilometer lising amagi lam mangbaga loinana myo lising mangarom India gi citizen oiba phanglaroi haina government ki pukning singsinki Amarom da Manipur gi MP Dr. T Mainena Abspa khudakta muthatnaba zero hour gi matamda ngarang pukhatki tongan ba committee marina egasi muthatnaba repeal tawkre egasi gi marumda myo kaya hatkre egasi gi mayokta irom chanu sarmilana chara henbagi khongjang changsilakpa sahi 13 farakle Indian government na Jivan Reddy Committee report reject tawkibadu naungna khanabiduna ek asi khudakta muthatnaba puning singsinke Thawbal College Student Union na college asigi awara passing PBU haina davi tawduna college ki mahiroi kaya na ngasi ni taipa chu thekta leiba Directorate of University and Higher Education gi office ta laktuna office ki gate lonsinduna thamkre tungda Imphal West ki police ki kangbu amal laktuna office thong hangdoktuna mahoksakum thabak ta honke Mairoi singna office mamang da famjin duna khongjang changsin ki student union gi mihut mangana education u gi director una duna college ki award pa oza hapiu computer amadi science ki lab singi award apa sing piu college ki toilet athuba matam da sabiu college ki fencing leitriba asi lehan view haina davi tawke makoina taliba davi sing principal secretary amadi mari leinaba singa tanaraga thabak oina pangthoknaba khona gi haina director na thajaba pirakle haike union gi general secretary oinam arjunna Athuba matamda awara passing piraktrabadi makhataba khongjang kaya sangsingani haike department da khoi oja mataruk lega mangan anta taruk lega tabada khoi oja ani khutang leiba khoi Thawal college khwadi liba college ama raga ngasi college ki gate leitaba fencing leitaba maram raga ngasi khoi college da haitare khoi gi nungtil gi matam college ki matam loira matamda khoi gi sanayu noifam oirakpa khoi gi laikai dugi adi swaina khoi gi fencing leitaba na haitare 17 acre land madagi ngasi 15 acre da handarakpa khoi gi honors class akoi computer ki honors class leto haji computer ko dimak akoi ki any college ko institution ko dimak ta computer ki knowledge pangang ta bani haraga ngasi college ki honors phangdaba library da library leitaba nupa ki nupi ki toilet separation leitaba asingum demand sing akoi director da asingum hana dagi hatare january tha dagi akoi swan demand ji tanjarak pane ngasi jangjali khongjang ji dagi hena sathi ba hena moi de shoka da ba haitare akoi laiba department ko dimak ta shoka da ba akoi khongjang jangsilakane ha ba akoi ki student union gi mai dagi Tamjari. Khoyathongi ABC Godar manakta leiba Punya Honda showroom da sakangdaba singna bomlang sinduna pukhayan kre. Thawdo si ngasi numidang pung 8 khare helakpa duwai da thokibani.
पोखाइखिबा अदुना असोपन याउद्रबसु शोरूम की सटर की सरुक खरा अमांग अता थोखरे थौदोदुगी मतंगदा शोरूम दा थबक तौबा स्टाफ अमना फुंदुरकपदा मखोइना टीवी येंगदुना लेरिङै खंगौदना मपालदा बोम अदु पोखाइरखिबनी असिगुम्बा थौदोक असिना मखोइ मफमदुदा थबक तौबदा अकीबा पोकले हाइखे थौदोक थोकफमदा इम्फाल वेस्ट की मकोक थोंबा पुलिस ऑफिसर सिंह लाक्तुना यंगसिनखि शोरूम अदु चिंगमैरोंग थौनाउजम प्रेमजित कौबा मियोय अमगिनी हाइरि साबो जो मका मी अहुम नै गाना मना कंप्यूटर बाग लै ना मन सिदा टीवी यंग लै दे आइना दुकान से जेना गाई ओके तो बुरा नाम तुला मने तदन खमु मी अखोई केसिया केन कंप्यूटर बाग के मोबाइल के मुखे मणिपुर गवर्नमेंट ना इम्फाल जिरी लंबी नेशनल हाईवे कुंट्रा तरेता पोट पुब गाड़ी सिंगना टोन कुनमरीदगी हेना पुदनबा गैजेट नोटिफिकेशन थोकलबसु गाड़ी सिंगना पोट हेना पुसिलकपदगी बराक थोंग टोइना यादबनी हाइबा वाफमदा जिरीबामदा लेरिबा वेट एंड मेजर डिपार्टमेंट ना टोन कुनमरीदगी हेना पुरकपा गाड़ी सिंग चेक तौबगी थबक कंखतख्रे पोट हेना पुरकपा गाड़ी सिंग जिरीबामदा पंदुना लेरे पुलिस नसु चेक पोस्ट सिंगदा टोन कुनमरीदगी हेनबा गाड़ी सिंग चलहनरे हाइरे पोट हेना पुरकपा गाड़ी सिंग खाइदोकलगा अहेनबा अरुमबा लौथोकलगा चलहली गवर्नमेंट की माइकेदगी अकनबा इंस्ट्रक्शन अमा पिरकपदगी खोंथांग असि लौखतपनी हाइरे इंडिया गवर्नमेंट अमसुंग NSCN IM अनिगी मरक्ता ममांग सहीगी अगस्त अहुमदा यानखिबा फ्रेमवर्क एग्रीमेंट की मतंगदा नोंमगी ओइबा वा तानाबा मिफम अमा गाइतिमजांग हाउस खौपुम वैलीदा ngarang pangthokre UNC gi mieng makhada Jelangrong Vaudi Manipur Jelangrong Youth Front Jelangrong Pui Vaudi amasung Khopum Area Village Authority Council na sinkiba thoramaduda tongan ba Village Authority Mahairoi Nupilu Chingbi Ansam Naga Women Union Church leader na chingba yuising na saruk yaki mifam aduna framework agreement adu taram na opaga loinana hojik chathariba peace process asi hena yangsil hanana ba warip loki athuba matamda framework asi thabak oina pangthoknana ba government ta takshili naga gi tongan ba political group sing mamangi thajana daba khudingba kauthokna duna political gi oiba warration amagi damak punna thabak tawminana basu mifam aduna appeal tawre hojik atema ben thalobjari Quantum of Sciences, a reliable coaching institute. Admission open for class 11 and 12 sciences. Foundation course for physics, chemistry, biology and maths. Duration 5 months. Board for CBSE and COSIM. Class commencing from 4th April 2016. Only 40 students per batch. National Awardee Government of Indiana Piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak Industry Industrial State Takiel da contact tobiu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal break batung me mutaram nokchri United Club Organization Lakipur Kasar gi ahanba nomugi oiba convention ama pangthoktuna nat Mahimasing socio-economy amadi political gi matangda khananai nakre thoromaduda organization gi president Khaidem Kanta Barak Valley Convention Lakipur gi advisor Wangkhem Sarat All Assam Manipuri Women Maira Paibi Coordination Committee gi hanagi president Beni Sharma All Assam Manipuri Students South Barak Rural Agency gi musing su sargya ke Khaidem Kanta na organization asi mamang thagi February kunmathoida Kasar district ki Lakipur subdivision gi manungda leiriba club NGO amadi Maira Paibi Lup Kulumdoina Punsilaga Semkibani Kasar gi lamdamda hojik oiriba issue sing maru oina nat mahimasing socio-economic gi matangda punna sangsin minanaba amadi Manipuri singi right phangnanaba pandamda sembani ngasigi ahanba convention asina Assam government ta takshinduna Manipuri sing sothariba asigi matangda takshingani haike masigi akoigi Lakipur haiba lamdam sida meiteina joyan tariba khungang sida akoigi awatpa khudong chadaba leiba mayam asi akoigi haiba organization sina masi sarkar da natraga authority sinda thenglaga masi khudong chaba mayam se purakun ngamgadra haibagi wakhallon da sigi chawkhat thawangi khuding makta akoi
मफम खुदमक Manipur State Legal Services Authority की मखादा District Legal Services Authority Imphal Eastna Childline Imphal अमसुंग Youth Athletic Star Union का खुसमनदुना नोमगी ओइबा Legal Awareness Forum अमा Brahmapur Begavati लेकायदा पांगथोखरे थोरम अदुदा District Legal Services Authority की Secretary Aribam Nautnesori Union की President Laishram Birendra हाने की President Thinguzam Priobor अमसुंग Childline Imphal की Center Coordinator N Kiran Su Sarugyake Local MSME unit singi state level vendor development program among asi Hotel Imphal gi banquet hall pangthokre MSME Development Institute Imphal na All Manipur Entrepreneur Association Imphal ga khusam naduna sinba development program aduda MSME gi Deputy Director TS Vaitena program asi karigi damak sinbanu haibagi matang da wafam kaya phungdurakhe Lamsang Nagar Panchayat area da Pradhan Mantri Awas Yosna Housing for All Urban gi application tawna bokona bada samam na hale haina Panchayat Mikal da BJP gi candidate oikiba singna phongdokre ngasi Manipur Press Club ta pangthokpa pawmi singa unaba amada TS Robindro Kumar na phongdokibada application tawbada imungi nupina tawgadabani hai aduga housing na nupa da su yarani haire selamadi matam mangali mari leinaba singna chap saba ama khangan biu haire MCS officer Oiramba Haishnam Kulasandrabu police na fajinduna thamba yaning di haina United Club of Thangana Thador Pacherol amana khangalakle mahak pothu matamda condition amata yaudana thadopiro haina marilenaba singi pungning singsilakle Kurai konsam laikai sakwat khongthang nupi lup amade nong poklengak apunba nupi lup na sinduna kunai kanaba khongthangi sarukam oina ngase Kurai kongpa laishram laikai da chathakiba drive da mioi khradagi fagalakiba yungau sing Porompat Police Complex da OC Santi Kumar yauna mai thaduna mangan kre OC Santi Kumar na lamdam asida imalup amadi laikai miyam na police ki thabak singda mateng pangbiba amadi nisa thingbada lawriba thodang thagat pafungdoke mahaki thagi toloptagi angamba mateng piduna pungning thogatke International Women's Day ga mari lainana ngasi Pachoi Kendra Social Upliftment Organization Youth Welfare Club Pachoi Part 1 amadi 12 Battalion BR Regiment ka loinana Pachoi Khunau Upper Primary School da lemna laing bagi kem ama pangthokre loinana hidak langta kaya su lemna pikhe lamsida leibiriba ayamba praja ayamba singse me khogi health care gi mara ma kanoda kitang shortage leiba haibadi PhD gi kano singse su lapa adigi khogi any health center singse lapa di amana phajana matam jana regularly hangbida ba khulbida ba mayam sinda mayam singsina sugum bai shortage mayam health care gi the negligence leiba sis da khoina kai gum kharadang International Women's Day observe to bi kanoda kitang toraga sinjabani adu in collaboration with the 23rd Bihar Regiment gi makha da khogi club mera pai bi amdi paksu organization singsigi tawaga sinjabani Supreme Court thorakpa hukum amagi matung ina DC Sandel na district asigi mafam pumna makta maikapi amadi bombula na chingba kapa amadi thabagi thabak tawdana ba khangalakle masina mi bagi haksang da sokan batanatana mang taktingai masakam ohele makata na district asigi school college amadi mailoi sang pumna maknasu oja singi khutangda mairoi singda maikapi bombula na chingba leidana ba amadi thadana bagi matangda ningthina pautak bibina basu dishina apil tawrakle Manipur Sarkar amadi mari leinaba department na Imphal West amasung Thobal district ki mang Imphal amadi Hianglam Kendra anigi Phawak Chau amadi Sekmaijin Khunaugi lonaba Manipur Turel gi mathakta leiriba litan thong asigi phibam yamna sokshile yamna maru oiba thong asi matamga chunanaba mawongda Valley Bridge sama sananaba mari leinaba singda Kakching Zonal PACS Welfare Association na khanglakli athuba matamda thabak lokalakchabadi makhal makha kayagi khongjang sangsingani thong asi tektuna misi mina thokdringai da athuba matamda section thorang lokatuna packet payaba thabak sing lokatnaba apil tarokle Gamnom Saparmaina Police na thasigi nipan ge ayukta namthanjan rongmei khuldagi khunja ahum phajin kiba adu misam ngaktani makoi bo athuba matamda thadok piraknaba JSC ki convener R Lungthui Lungna phongdokle ngasi Manipur Press Club ta pangthokpa pawgi mifam amada hiram siga mari leinana Sebini Saramasung DGP da ai bacherol pisinkhre hayeng phawbagi manungda makoi ahum thadoroktrabadi Imphal Juri lambi da khongjang sangsilagani haire masi karigumba police na adu tawya da tawya haiba huji phau laite adu pung 24 wadi henjing kre
अदुबु असि हयें तांग तरा मनुंगसिदा फागिबा मरम लेतबा मरा लेतबा फागिबा से थादोक्तबा तारगदि जेसी मेकैना खोंजंग क्या चंगनी हाईवे 37 दा बंद तौगनी ब्लॉक तौगनी धरना फांगनी मसि मयामदा अपील तौजबनी बोसेम अमदी कोसेमना चथरिबा परख्यासगी मनुंगदा इसै नोंमाइ तौदनबा केएसएना अथिंगबा लेरिङैदा ngarang tongan tongan ba mafamsingda isai nongmai thauram pangthokpada saruk yakhiba isai sakpa sakpi orchestra kangbu amadi sound gi music sing nimit dini gi manungda KSA ga wakal taminana ba khangalakle ima kaithel gi phampham leitaba singi mafam pinana ba Johnson School gi manakta sari ba kaithel sang asigi leifam thokpa sing phangangadabani haina mayanglang fizoi nupi loop union na khangalakle card holder singna phamliba pofam singi pak chawba du chap manana pigadabani hairi Assam Rifles ki chama marfumatoi suba Rising Day thoronga mari leinana mapan suba sector gi taranithoi suba Bihar na anjuman ga khusamna duna anti drug campaign ngase lelong da pangthukre mayang Imphal Post ki CEO na lamthakiba khongsat aduna lilong ataw khong laifrakpam amadi lilong awang leikai na chingba mafam singda drug na khunai da mangaliba singi matangda paujel pikhe सरकार की LGA ना लोकताक सेंबगी थबक पाइखलकलिबा असि अफबा खोंथांग अमनि हाइना खल्लबसु मसिना मरम ओइदुना लोकताक पात्ता ngaगी मसिंग हंथरकले अमदि ngaमी सिंगदा चावना सैथेंग पिरे मरि लेनबा सिंगना लोकताक पाट की खोंबालदा nga फादुना लेरंबा मियोय सिंगी दमकता हिंगनबगी लंबी अमा पिबियु हाइना थांगा चिंखादगी ओइनाम समानंद मैतेना ISTV न्यूज की मियांगी खोलाव पीपल्स वॉइस दा फोंगदोरकले मणिपुर दा यामना तांगमा पाट अमा ओइरेबा लोकताक पाट बुकन्नगिदमक्ता लोकताक डेवलपमेंट अथॉरिटी ना लखलगलेबा थबक सिंगबो आइना अहानबदा यामना थागतचरी अमदि सिगुमलबा यामना तांगना फंगबा लोकताक पाट कन्ननबगी खोंजंग असि मणिपुर की प्रजा मियामना पुंगिंग थोकपम थोई अमदि सरुक याबम थोई हाइना आइना मियामदा हाइजरी अदुबो लाइबक थीबदी ngaगी सांग हंथरकपा अमदि मसीना मरम ओइदुना nga phaduna hingjaramba ngami kaya loktak patta makhoigi imung manung puba ngamakani loktak patta gi phangakpa chempham aduna makhoigi imung thakpa ngamgani haibagi thajabagi sang adu yamna hantharakle haujek loktak patta lairiba ngami singasi nga phadabana maram oiduna aduki matik awaba mayoknare pat asigi mahuksa gi phibam da mu hanjinana ba nga gi masing hengganak lanaba amadi पाट असिदा लेजरिबा मियोय सिंगदा निंगबा कायबा अमदि अतोपा मफमदा होंगे हाइबगी वखल पोक्तनबगी दमक्ता सरकारना लखटपा याबा थबक सिंग लखटपियो अमदि पाट असिगी अकोइबदा सरकारगी ऑफिसिंग फैक्टरी इंडस्ट्री हांगबा याबा कया हांगबिदुना पाट असिदगी हिंजरंबा मियोय सिंग अदो करिगुंबा पाट असिदगी हिंबा ngamlaptaba तारगसु मखोइगी अनकपा मफम सिंगदा अखोइना मखोइगी हिंबा याबा थबक सिंग बिबिदुना पाट असिगी अकोइबदा लेरेबा मियामबु पाट असि अकोइबदा मपुंसि सुपे हिंबा यानाबा सिनबियु हाइना आइना सरकार की माइकैदा हन रिक्वेस्ट तौजरी सोंगथाम कोना मखा लेकाय अमदि नुंगै मखा लेकाय अनिगी फाउनगदोरिबा इम्फाल टुरेल मथक्ता सारिबा थोंगसी JSC against the preparation of constructing new bridge at nungai makha lekai gi kangbuna athingba thamniba ase handokpi haina wangoi kendra da leiba club taruki thopuba singnang ase Manipur Press Club ta pangthokpa pawmi singa unabada phongdokre mifamadu da wangoi municipal council gi chairperson susaruk yake organization gi secretary Joy Chandrana February thadagi saba haurakhiba thong ase chatkhiba tang tarukta JSC gi kangbuna athingba pibadagi thabak leptuna lakle thong sabagi thabakta athingba piriba se handokpiu thong asi mapung phana saba lushinana ba khonabada makoi gi maikai dagi pangba yaba mateng pangani haire hauji amukana temer pen tolokjari Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapal da toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anabasing nasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule
नारग लायंगबबुदी नाद्रिङैदा चक्सलहौबना हेना फै जोलिप 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu break matung me am kana taram nokchri Jennings Pauduna Saliba Pong Lambi asi Khong Lambi oirabasu lambi ama hangdopiu haina lambi asi thingdin khibagi matangda sem khiba JSC gi convener and Tomana Phungdorakli MCI gi chana pathap amagi makhada Jennings Pauduna chatkadaba lambi sing loina thingjinduna Imphal East District ki Jennings tagadaba Pong Lambi thingdin khibani masigi matangda JSC na khongjang kaya leptana sangsilagli RIMS campus manungda lambi kaya ama hojik hangduna miyam na phawna duna chatli adubu Jennings ki thingjiliba Pong Lambi asi hangdoktuna miyamna sathok chashin tawba yahanbiu haike RIMS ki get mari phali men get ki makarom chalga manoram thim to phado kore noram thum dana lambi na jo phat khre aduga somna kan ki mo ru sama sangtele jenim hospital asi pura jen ga samani na kan ko thajalaga maki khudim ki gari di lapu yadraga taseng na mi asuk taw lambi ma mi khadang listen biu haidana minu shi kitang dobi yadrana hanna na haijare masiri da khoi di thugai ba yakai ba haiba se khoi JSC ji jongde khongjang changchen dan sukana roi tawige to mina tawidardi tar du mina tabi dagadi khoi kari upai le kasu pai le ke adu makhoi di tashen ngam me hadra makhoi phangdo kunsi jo pai ga banate handa pangdo kiba council loba class 11 gi exam da Brazilal Institute of Science da 11 science tamba mahiroi amabu admit card laktabadagi exam thaba phangdabadagi sahi mangan bire haina desam gi cherol amana phungdorakle hana Little Rose School da class 10 pass torklaba matungda migration certificate lauduna institute asida admission tawkiba mahiroini Little Rose na pirakhiba certificate adu aran bani haina council na certificate adu kaktatke madudagi mahiroigi ahlaman singna Little Rose ki school da khangalaba matungda anoba migration certificate ama February 10 da pirakhe nauna pirakpa certificate adu council da amu pisinke council na certificate adu chumra lanbra haibagi CVSC da paukum piraknaba haikrabasu February 19 fawada paukum piraktabadagi nauna pisinkiba migration adusu aran bani haina logduna exam thaba fangan khidre masida Little Rose School na sasinaba migration certificate piramliba asi desamna angakopoi mahiroi asigi sahi mangan khibagi daita Little Rose School gi authority na pugadabani amoramda mahiroi gi mama mapa singna su school sing mapung phana recognize tawrabra karamba school no haibadu mamutta na thigalaba matungda mingsanbiu haire tha sigi tarani thoi lamtagi ahanba thangjagi thoram khurai ahongpung puthiba soibom lairembi sana khongnang leinagi masai gonda pangthukani haina maizau ningsinglup khurai gi cherol amana haire April gi tang ahum dagi taramari fawba Imphal East ki sanada pangthukadoriba Singju festival ga mari leinana ngasi wangjingda leiba IRE College of Education gi oza amasung mahiroi singna nungsi kole kolda u charakaya thakre Hata Makhalekai Social Youth Development Organization amadi Hata Makhalekai Women Welfare Association na jagasina konbam fam singda mayai kaba nisa chaba amadi yonba yaroi haina Hata Makhalekai Social and Youth Development Organization na phongdurakle nupi thilubada talak solalaktre paisa lauraga phuduna thadorakle haiduna ngarang golapati auto parking da phongdokiba wafam aranba yumpham yaudabani haina kaibung Youth Development Association na sengdorakle thokiba thogdo asiki matangda Manipur da leiriba mahiroi organization amadi civil society organization singna achumba thidopiu haire hojik sanabagi pau ngasigi sanabagi pauda UP da Mars kunmanga dagi kuntaret phawba pangthogadoriba Yangkai Taruk Suba Senior National Bodybuilding Championship amadi Men's Physique 2016 da saruk yarunaba sanaroi ahum amasung official ani All Manipur Bodybuilding and Fitness Association na khankre amarom da National Judge Examination da exam tharunaba association gi member ahum su khankre hare Nambul Mapal Athletic Cultural Organization Nakogi founder member oibatinatna Manipur gi football sanabagi lamda
अचौब थौदांग लौरंबा मियामना नाको तोंबी हायरगा खंगनबा वेटरन सानरोय लोंगजम तोंबी कैसामथोंग लोंगजम लेरक्ता लेबा युमदा ngarang लेखिद्रे मसागी चही 43 सुख्रे मणिपुर बैडमिंटन एसोसिएशन सिंधुना सही 13 मखागी नुपा मसा अमदी नुपी मसागी ओपन सही 15 मखागी सिंगल्स अमदी डबल्स ओपन पांथोकलगनी सरुक यानिंगबा सिंगना थासगी तांग 13 फावगी मनुंगदा एडमिशन तौरनबा खंगलकले इरोम युमफम यूथ क्लब नावरे मखा लेकाइना सिंधुना अहान बाय इंटर विलेज वॉलीबॉल टूर्नामेंट थासगी 13 दगी 19 फावबा पांथोकलगनी सरुक यानिंगबा क्लब एसोसिएशन सिंगना मार्च 13 फावगी मनुंगदा ऑल मणिपुर वॉलीबॉल एसोसिएशन की ऑफिस नत्रगा क्लब की सेक्रेटरी दा एंट्री फॉर्म पिसिनबियु हाइरे मखा ताबा सानबगी पाव बोयानी थौजमदगी फंगबिगनी थागतचरी ngasiगी sanabagi pawda cricket भारत सानबगी लमदा पावर हाउस नि हाइनरिबा मणिपुर दा आईसीसी ना अखनब मियंग चंगबा हौरकपग लोइनना मणिपुर दगी इंटरनेशनल गी थाकता मसक नाइबा क्रिकेट सानरु सिंग पुथोंगनबगी पांडमदा मणिपुर क्रिकेट एसोसिएशन दा सिंधुना टूर्नामेंट कया पांगथोक्तुना लागली मसीगी सरुक अमा ओइना ngasi एसोसिएशन असिना सिंधुना लुवांग संगबमगी लुवांग पोकपा क्रिकेट स्टेडियम दा टीम 13 ग्रुप अनि ठोंगना खाइदोक्तुना ngasi अहुम सुबा MCAW प्रहलादा अमदी W रामानंद इलाइट टूर्नामेंट हौख्रे टूर्नामेंट असिगी ngasi सानखिबा मैच दा ट्राउ क्वा कैथेलना क्राउ खमनाम बाजारबु विकेट निपालदा माइथिबा पिख्रे क्राउ खमनाम बाजारना टॉस ngamduna ahanba innings ki batting tawbada over nifu taret ka ball ahumda wicket loina turaga run chamaga nifu manga lawki masigi paukhumda anisuba innings ki batting tawkiba traw kwa kaithelna over kunithoi da wicket anikhak turaga apiba target adu yauduna match asi mai pakhibani ngasi sanakhiba match asida traw kwa kaithel gi sanaroi priyojitna out oidana ball nifu da run yankai taruk lawduna man of the match takhre अमरोमदा एसोसिएशन असिना सिंधुना लंगथबाल पब्लिक ग्राउंड ngasi टीम 13 ग्रुप अनि ठोंगना खाइदोक्तुना अहुम सुबा MCA प्ले टूर्नामेंट हौख्रे टूर्नामेंट असिगी ngasi अहोबा नुमित की सानखिबा मैच दा TCMDC ठोंगजुना नपसा खाई इम्फालबु रन कुंथ्रा दा माइथिबा पिख्रे TCMDC ठोंगजुना टॉस ngamduna ahanba innings की बैटिंग तवदा अपिबा ओवर कुंथ्रा मंगादा विकेट तरुक तुरगा रन चामगा माइफुद्रा मरी लौखी मसिगी पाखुमदा अनिसुबा innings की बैटिंग तौखिबा नपसा खा इम्फालना ओवर कुंथ्रा निथोइगा बॉल मंगादा विकेट लोइना तुरगा रन चामगा हुमफु मरी खक लौदुना मैच असि माइथि खिबनी ngasi सानखिबा मैच असिदा TCMDC ठोंगजुगी सानरोय प्रियो बर्टना wicket ama amadi out oidana ball samada run samaga somna ani loduna man of the match sakre tournament asigi hayeng luang sangmangi luang pokpa cricket stadium da Oscar Pauna Bazar amadi PCC mayai koibiga sanagani langthabal public ground da Eastern Sporting Union wangkhai amadi YAC High School ga sanagani Sarli football Zone FC Asan Bigai अहुम सुबा वैनाम चार्ली मेमोरियल ओपन 5-a-side फुटबॉल टूर्नामेंट की फाइनल संख्रे अखोई क्लब सिंगमी वैनाम थिंगेन सिंधुना क्लब असिगी ग्राउंड टीम कोनिथोइना ग्रुप 3 थोंना खाइरुतुना ममांग थागी तांग 13 दिगी चथरखिबा अहुम सुबा वैनाम चार्ली मेमोरियल ओपन 7-a-side फुटबॉल टूर्नामेंट की ngasi sanakhiba ahanba semi-final मैच दा जोन FC असान बिगैना सांगाई FC थांगमैबनबु गोल अनि अमदा माइथि बिदुना फाइनल संखिबनी Zone FC asan bigegi mai papagi goal singadu pianda amadi naubana match ki mapal suba amadi yakhani thoi suba minute sanduna match asi mai pakhibani maithi orba sangai FC thamaibangi amatanga riba goal adu goal maina match ki yakhai ma thoi suba minute sankhibani sathariba tournament asigi hayeng ani suba semi final match da TYDO Tobul amadi Thals Football Club ya school ga sanagani CRPF football जैसे इम्फाल रेंज टूर्नामेंट टीम तरेना सरुक यादुना थासी की तांग तरेतगी ईस्टर्न स्पोर्टिंग यूनियन ग्राउंड वांखैदा चथरखिबा इंटर ऑप्स ग्रुप सेंटर बटालियन इम्फाल रेंज फुटबॉल टूर्नामेंट ngasi लोइसनख्रे टूर्नामेंट असिगी ngasi अरोइबा निमितकी सानखिबा मैच दा 86 बटालियन 109 बटालियन बु पेनाल्टी दा माइथिबा बिदुना टूर्नामेंट असिगी चैंपियन ओइखिबनी टीम अनिमंगना अपीबा मतमदा गोल अनि अनि सनदुना ड्रॉ चटपदगी किक फ्रॉम पेनाल्टी मार्कना डिसाइड तोबदा 86 बटालियन 109 बटालियन बु गोल निपान तरेटा माइथिबा पिखिबनी विनर ओरबा टीम अमदी रनर्स अप तारबा टीम दा ट्रॉफी पिबदुना पुनिंग थगटखि
थागतचरी हौजिक मखा ताबा पाउदा अयंग असागी पाउ ICAR Lampel Pataki Pangwa Pauda Ngasigi Khwaidagi Sakiba degree Celsius 8.8 Khwaidagi Ingba degree Celsius 13.8 Nuksita Yauba Ising Manil Gisang Ayukta Sada Humputara Nungtilda Sada Nipumapan Oiki Ngasigi nong tagine Haujaroi badamaroi bapa mukhana Manipur State Kala Academy Award 2013 yenthokre lamdam asigi top pa art and culture asigi damak sauthok sei haina Manipuri Governor V Sanmuganathan phongdokre Economic freedom phange hairabadi miyamgi ban blockade hana thengna batai haina Minister Govindas Konthojamna haikre Amadi The Manipur Conservation of Paddyland and Wetland Act 2014 passed out Krabasu, Mui Kayana Lofum Singda, Towning Batawada, Marilena Basingna, Yangsin Drake. Nasigo in the Estimate Episode Palmatan Solution Jere, Ming Tabi Basingwa Mukahana, Kurum Jere.